ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯃ ꯆꯥꯛ ꯊꯣꯡꯉꯝꯃꯤꯗ꯫ ꯊꯝꯕꯥꯜꯅ ꯌꯥꯝ ꯀꯔꯦꯝꯅꯕꯤꯔꯛꯀꯅꯨꯀꯣ, ꯉꯁꯤꯅꯦ ꯑꯩ ꯈꯣꯏꯗꯧꯕꯁꯦ ꯁꯥꯎꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤ꯫ ꯊꯣꯏꯕꯅ ꯀꯔꯤꯒꯤ ꯁꯥꯎꯒꯠꯂꯤꯕ, ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯤ? ꯊꯝꯕꯥꯜꯅ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯆꯠꯈ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯁꯨ ꯄꯤꯛꯅꯤꯛ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯩꯃ, ꯑꯗꯣ ꯅꯃꯧ ꯑꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯕ ꯅꯪꯉꯝꯗ꯭ꯔꯕꯣ? ꯊꯝꯕꯥꯜꯅ ꯄꯟꯕꯤꯔꯛꯀꯅꯨ, ꯗꯥꯎꯒ ꯌꯥꯔꯣꯏ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯊꯣꯏꯕꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯊꯝꯕꯥꯜꯅ ꯈꯪꯗꯦ, ꯃꯁꯛꯇꯣ ꯎꯕꯒ ꯏꯁꯥꯁꯦ ꯂꯥꯏꯃꯟ ꯀꯥꯡꯉꯤ ꯑꯩ꯫ ꯊꯣꯏꯕꯅ ꯅꯨꯄꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯩꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯅꯦꯝꯅꯤ꯫ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯃꯅꯦꯝꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯑꯩꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯕꯣ ꯁꯤꯕꯣ? ꯅꯆꯥ ꯑꯇꯣꯝꯕꯅ ꯄꯨꯔꯛꯄ ꯅꯨꯄꯤꯅꯤ, ꯑꯁꯤ ꯑꯩꯅ ꯊꯤꯔꯨꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯅ ꯅꯨꯄꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ꯫ ꯊꯝꯕꯥꯜꯅ ꯇꯥꯏꯌꯦ, ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯦ, ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯅꯆꯥ ꯅꯃꯧꯗ ꯐꯖꯕ ꯊꯤꯕ ꯍꯥꯏꯅ ꯈꯦꯠꯅꯕ ꯊꯝꯒꯅꯨ꯫ ꯊꯝꯕꯥꯜꯅ ꯑꯩꯅ ꯈꯤꯇꯪ ꯊꯤ ꯍꯥꯏꯔꯨꯕꯗꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯃꯧꯒ ꯇꯣꯉꯥꯟ ꯆꯥꯔꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯔꯤ, ꯑꯇꯣꯝꯕꯅꯕꯣ? ꯊꯝꯕꯥꯜꯅ ꯍꯣꯏ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯣꯛꯍꯟꯕ꯫ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯍꯦꯔꯥ, ꯑꯩ ꯊꯥꯖꯗꯦꯗ꯫ ꯇꯥꯂꯛꯇꯨꯗ ꯁꯟꯖꯤꯕꯁꯨ ꯆꯪꯉꯛꯏ꯫ ꯁꯟꯖꯤꯕꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ꯫ ꯊꯝꯕꯥꯜꯅ ꯍꯧꯖꯤꯛꯇ ꯊꯣꯡꯕꯗ ꯉꯥꯏꯔꯤ, ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯀ꯫ ꯁꯟꯖꯤꯕꯅ ꯑꯁ, ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯉꯁꯥꯏꯈꯩ ꯂꯥꯎꯅ ꯂꯩꯗꯧ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯉꯗꯤ ꯂꯣꯏꯔꯒ ꯆꯥꯕ ꯐꯥꯎ ꯂꯣꯏꯔꯅꯤ꯫ ꯊꯣꯏꯕ ꯉꯛꯅ ꯁꯟꯖꯤꯕꯇ ꯌꯦꯡꯉꯒ ꯑꯆꯧꯕ, ꯑꯌꯨꯛꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯎꯅꯈ꯭ꯔꯒꯦ? ꯁꯟꯖꯤꯕꯅ ꯀꯅꯥꯒ ꯑꯣꯏꯗꯣꯏꯅꯣ, ꯇꯨ ꯄꯂꯦꯝꯒ꯫ ꯊꯣꯏꯕꯅ ꯀꯔꯤ ꯇꯧꯕꯒꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯁꯟꯖꯤꯕꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯩ ꯁꯨꯕ ꯍꯩꯕ ꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯅꯅꯤ꯫ ꯊꯣꯏꯕꯅ ꯀꯅꯥ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ? ꯁꯟꯖꯤꯕꯅ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯗꯨ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯕ, ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯒ ꯆꯠꯂꯨ ꯍꯥꯏꯕꯅꯤ, ꯉꯟꯅ ꯆꯠꯇ ꯌꯥꯗꯕꯅꯤ, ꯌꯥꯏꯐꯕꯤ ꯂꯩꯔꯤ ꯍꯥꯏꯔꯦ꯫ ꯊꯣꯏꯕꯅ ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯔꯕ? ꯁꯟꯖꯤꯕꯅ ꯑꯗꯨꯗꯒꯤ ꯌꯥꯏꯐꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯒ ꯄꯤꯛꯅꯤꯛ ꯆꯠꯅꯤ ꯍꯥꯏꯔꯦ, ꯁꯤꯗꯩ ꯍꯧꯔꯛꯏꯅꯤ ꯏꯔꯥꯡꯁꯤ꯫ ꯊꯣꯏꯕꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯄꯗꯨꯕꯨ ꯀꯅꯥꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯅꯣ? ꯁꯟꯖꯤꯕꯅ ꯀꯅꯥꯅ ꯑꯣꯏꯅꯤ, ꯏꯃꯥꯅ꯫ ꯑꯩꯗꯤ ꯑꯃꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯣꯏ, ꯇꯨꯀꯠꯆꯩ, ꯀꯨꯆꯨꯁꯤꯒ ꯑꯗꯨꯒ ꯑꯗꯥꯒ ꯉꯥꯡꯕ ꯍꯧꯔꯦ꯫ ꯑꯗꯨꯗꯩ ꯅꯅꯥꯎꯁꯨ ꯑꯗꯨꯝ ꯁꯥꯎꯕ ꯍꯧꯈ꯭ꯔꯦ, ꯃꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯅꯨꯄꯤꯅꯤ, ꯍꯣꯔꯦꯟꯗꯒꯤ ꯇꯣꯉꯥꯟ ꯆꯥꯅꯤ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯅꯨꯄꯤ ꯅꯪꯗꯤ ꯂꯣꯟꯅ ꯅꯕꯨꯛ ꯐꯠꯇꯕꯗꯨ ꯐꯣꯡꯅ ꯑꯃꯨꯛ ꯐꯠꯇꯕ ꯍꯧꯔꯕꯣꯏꯔꯦ? ꯊꯝꯕꯥꯜꯅ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨꯀꯣ꯫ ꯁꯟꯖꯤꯕꯅ ꯏꯃꯥꯁꯨ ꯈꯔ ꯍꯦꯟꯃꯟꯕꯅꯦ꯫ ꯊꯣꯏꯕꯅ ꯌꯥꯔꯦ ꯑꯆꯧꯕ, ꯇꯣꯛ, ꯅꯨꯡꯗ ꯏꯁꯤꯡ ꯐꯅ ꯆꯥꯏꯔꯁꯨ ꯅꯨꯡꯗꯣ ꯄꯦꯠꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯝꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯇꯣꯝꯕꯒ ꯂꯩꯔꯒꯦ꯫ ꯊꯣꯏꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯣꯁꯟꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯐꯝ ꯀꯥ ꯃꯆꯥ ꯑꯃ ꯁꯦꯝꯂꯤ꯫ ꯊꯣꯏꯕꯅ ꯑꯇꯣꯝꯕ, ꯅꯣꯏꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ? ꯔꯣꯁꯟꯅ ꯄꯥꯕꯨꯡ, ꯁꯣꯝꯗ ꯂꯩꯌꯦ꯫ ꯊꯣꯏꯕꯅ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏ? ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ꯫ ꯊꯣꯏꯕꯅ ꯉꯁꯥꯏ ꯑꯌꯨꯛ ꯅꯃꯥꯒ ꯀꯔꯤ ꯈꯔ ꯍꯥꯏꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯂꯩꯃꯤꯟꯅꯔꯗꯤ ꯈꯠꯅꯩ ꯁꯥꯎꯅꯩ, ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯔꯣꯁꯟꯅ ꯄꯥꯕꯨꯡ, ꯅꯆꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯁꯨ ꯊꯕꯛꯁꯦ ꯄꯥꯝꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯣꯏꯕꯅ
ꯑꯩꯁꯨ ꯈꯪꯉꯤ ꯅꯃꯥ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯇꯣꯉꯥꯟꯅ ꯂꯩꯖꯈꯤꯒꯦ ꯊꯣꯏꯕꯅ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯏꯄꯥ ꯌꯦꯠꯂꯔꯣꯏ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯕ ꯃꯐꯝꯗ ꯏꯄꯥ ꯂꯩꯅꯤꯡꯗꯦ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯅꯄꯥ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯃꯠꯇ ꯄꯤꯕꯤꯌꯨꯀꯣ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ ꯅꯃꯧꯅ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯖꯒꯦ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯑꯁꯣꯏꯕ ꯄꯨꯝꯕ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯔꯣꯁꯟꯒ ꯀꯕꯣꯛꯂꯩꯒ ꯊꯣꯏꯕꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯊꯣꯏꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯛꯁꯨ ꯈꯦꯠꯅꯕꯅ ꯋꯥꯈꯜꯁꯨ ꯇꯣꯉꯥꯜꯂꯤ ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯅꯤ ꯊꯣꯏꯕꯅ ꯍꯣꯏ ꯍꯣꯏ ꯁꯣꯝꯗꯅ ꯁꯥꯟꯇꯤ ꯄꯨꯡ 8 ꯇꯥꯔꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯊꯝꯕꯥꯜ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯊꯝꯕꯥꯜꯅ ꯃꯄꯥꯝ ꯆꯠꯄꯕꯨ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯍꯜꯂꯛꯇꯕ ꯀꯔꯤ ꯀꯔꯝꯕ ꯃꯧꯅꯣ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯅꯖꯔꯛꯇꯦ ꯊꯣꯏꯕ ꯊꯝꯕꯥꯜꯅ ꯂꯥꯡꯏꯕ ꯏꯁꯧꯗꯨ ꯇꯥꯏ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯪꯉꯛꯏ ꯊꯣꯏꯕꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯊꯤꯕꯤꯅ ꯊꯣꯡꯕ ꯁꯔꯦꯡꯒꯤ ꯃꯍꯥꯎꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯥꯎꯈ꯭ꯔꯦꯗ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒꯤ ꯃꯍꯥꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯍꯥꯏꯔꯤꯕ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗ ꯊꯝꯕꯥꯜ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯊꯝꯕꯥꯜꯅ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖꯔꯤꯅꯣ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯃꯥꯁꯨ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯁꯣꯅꯤꯌꯥꯒ ꯔꯣꯍꯤꯠꯀꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯗꯥ ꯔꯣꯍꯤꯠꯅ ꯀꯩ ꯍꯥꯏꯒꯦ ꯊꯣꯏ ꯁꯣꯅꯤꯌꯥꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯔꯣꯍꯤꯠꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯣꯅꯤꯌꯥꯅ ꯂꯨꯍꯣꯡꯕꯁꯨ ꯃꯇꯝ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯍꯣꯡꯖꯤꯟꯈ꯭ꯔꯦ ꯔꯣꯁꯟ ꯍꯣꯏ ꯀꯕꯣꯛꯂꯩ ꯍꯣꯏꯁꯨ ꯕꯥꯇꯣꯟꯒ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃ ꯄꯨꯟꯅ ꯆꯠꯂꯨꯁꯦ ꯔꯣꯍꯤꯠ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯩꯕꯨ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯛꯀꯗ꯭ꯔꯅꯦ ꯁꯣꯅꯤꯌꯥꯅ ꯗꯥ ꯃꯤ ꯑꯇꯩꯒ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯔꯣꯁꯟꯒꯤ ꯊꯃꯣꯏꯒ ꯃꯥꯟꯅꯗꯦ ꯔꯣꯍꯤꯠꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯋꯥꯈꯜ ꯈꯟꯗꯕ ꯂꯣꯏꯅ ꯉꯝꯃꯤ ꯑꯩ ꯈꯛꯇꯅ ꯐꯠꯇꯕ ꯃꯤꯅꯦ ꯁꯣꯅꯤꯌꯥꯅ ꯑꯁ ꯗꯥ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯁꯣꯟꯊꯔꯛꯑꯗꯤ ꯌꯥꯔꯔꯣꯏ ꯔꯣꯍꯤꯠꯅ ꯐꯔꯦ ꯐꯔꯦ ꯅꯣꯡꯃ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯠꯂꯁꯤ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯍꯟꯗꯛ ꯁꯟꯗꯦ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯔꯣꯍꯤꯠꯅ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯁꯣꯅꯤꯌꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯈꯪꯍꯧꯗꯅ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯅꯈꯣꯏꯅ ꯄꯤꯕꯤꯕ ꯈꯨꯗꯤꯡ ꯏꯁꯥꯅ ꯌꯥꯅ ꯍꯔꯥꯎꯅ ꯂꯧꯖꯒꯦ ꯁꯣꯝꯗꯅ ꯄꯥꯛꯄꯤꯒ ꯆꯥꯎꯕꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯄꯥꯛꯄꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯎꯕꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯄꯥꯛꯄꯤꯅ ꯏꯆꯥꯗꯣ ꯃꯁꯛ ꯎꯔꯛꯇꯕ ꯐꯅ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯆꯥꯎꯕꯅ ꯃꯃꯥ ꯅꯆꯥꯗꯣ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯤ ꯃꯃꯥꯡꯗ ꯐꯖꯕ ꯈꯔ ꯋꯥꯠꯂꯤꯀꯣ ꯄꯥꯛꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯆꯥꯗꯣ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯃꯃꯥ ꯃꯄꯥꯒ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯆꯥꯎꯕꯅ ꯃꯃꯥ ꯅꯪꯕꯨ ꯇꯞꯊꯈꯣꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯃꯄꯥꯝꯒꯤ ꯃꯤꯅ ꯇꯣꯏꯅ ꯆꯪꯂꯁꯨ ꯐꯠꯇꯅ ꯂꯥꯟꯅꯕꯨ ꯎꯒꯦ ꯍꯥꯏꯔꯗꯤ ꯂꯥꯟꯅ ꯑꯗꯨꯝ ꯎꯕꯅꯤ ꯄꯥꯛꯄꯤꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯆꯥ ꯎꯅꯕ ꯆꯠꯂꯅꯤ ꯆꯥꯎꯕꯅ ꯅꯨꯄꯤ ꯅꯪꯇꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ
Mapa khudingmak macha nungshibani. Mamadagi mapana hena macha nungshibani. Mamasingna machabu mapan thokna nungshiba. Mapa oibasingnadi machabu thamoi nungda nungsibani. Pakpina nungshiraga karigino isagi nakta chatsi haiba yadrise. Chawna as mama nangi ningai sidi anga masa amadagi heli. Fare fare nongma punna chalasi. Pakpina asengbagira makhoi pabong. Chawna hoine asengmani ne. Pakpina as nungairida isagi manakta kari kari khara punaba hana leirukhige. Chawna nupi irang faginu ngasi nateko chatoise. Somdana kaboglay thabok kana chilasu yunggi mawa mo oibagi thabok ingkhang nangnabo honajai. Makuboki sebasu ningthina tawjai. Thoibana ibema nangbu thabok thengkhrani nangi loisinjarone. Kaboglayna pabo yaniye nangniye. Thoibana hobe hobe loisinba phate hana mangsonana ingna tapna loisalu. Kaboglayna hoi pabo babongi chak table da thangdoga kupaga thamamabane. Babong haksang singdokbiruro. Thoibana hoi hoi imautani thabok phaba kari henjang thongaba ngasidi. Kaboglayna pabo ngarang dadona leirakpa ngado tawthoga thambado adu thonge yongsak singju ama tawre. Thoibana as hauranida ngasidi. Kaboglayna pabo adudi ayamu. Thoibana hoi hoi loisinjaruro. Kaboglay magi thaba among chanaba prapra loisili. Roshanna nungsibi nang yunggi thabok mayam siga nangi thabok tuga yang warani angang ama thamsiro thabok tawnaba. Kaboglayna daton ay kesu wade ay yunggi mauni pumnama ngamnabo honagani. Roshanna nungsibi nanggumba puksel sengba sibu malay masida ani suna leramgadra. Kaboglayna datona ay bunungsibibagi pangay haibibani. Mi khudingma magi magi nupina loi helamgani. Roshanna hoine sumine dusu fare fare loisinjaruro. Numidang wairamgi matamni Kaboglay office lagi halakpada lambida nupa kharaga yaifabiga langduna leibadu ure. Kaboglayna gari ang utakamo. Driver adusu kaboglayna harapagi matung inna kami. Kaboglay yaifabigi managda changsilaga. Yaifabi nang sida kaidorino tingi yumdalasi. Yaifabi mayamamangni kanna tuminalay. Yaifabi na hoy nama imana bangaktani. Kaboglayna hoy ngasidi tingi hona mo tingnaro ay punna salasi. Yaifabi sauning bapomba pasilaga kaboglayga punna halakminay. Garidagi punna kumtaminaraga changakpada thambal ngakni yingi. Thambal na Yaifabi nang di asuk tinga pao kaday sa luiba. Yaifabi kumdi sauna leptuna lay. Thambal na ibema nang na angang si asuk tinga si pao kaday da puruge. Nang na ating amam ko sa satpa dumay na ay isa sisu mga lagi kaliro. Kaboglayna ima Yaifabi peri peri ima matang kuina unadraba marumapang karating ni hayna lambi da wari sari ngayda mahana ibu lau kongdana migi mamangtuda ay ikay. Kaboglay ngakna Yaifabi da yengi. Thambal na kaya danu yengo ibema nang di nasakto tiba nina namanabi ka nasu tinaramoy lunaramoy niya. Kaboglayna ima ay di tingi halasi haiba sikagdani. Thambal na yare kangabani nang karigino nang na aduk yang na patri dubo. Isa nupa sisu nang na pungangahan kre hay kre ako ibema nupa sumbaga diya. Kaboglayna ima sanari bawari du Roshan tabayadre kanna mapanda praprathoroklaga Kaboglaygi makhut tapay. Roshanna midi migi wakan kandong ne
ꯀꯥꯟꯅꯗꯕ ꯃꯤꯗꯤ ꯃꯤꯔꯦꯝ ꯀꯧꯕꯅꯦ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯄꯅꯦ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯃꯤꯔꯦꯝꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯔꯣꯁꯟꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤ ꯊꯝꯕꯥꯜ ꯍꯟꯕ ꯂꯩꯇꯅ ꯂꯥꯎꯔꯛꯏ ꯊꯝꯕꯥꯜꯅ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯃꯤꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅꯕꯅꯤꯅꯦ ꯑꯄꯪ ꯔꯣꯁꯟ ꯊꯣꯡꯗꯒꯤ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯂꯥꯎꯔꯛꯏ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯃꯤ ꯇꯤꯟꯅ ꯌꯥꯔꯣꯏꯗꯣꯏ ꯁꯔꯨꯛ ꯏꯃꯥꯗꯤ ꯄꯥꯕꯨꯡꯅꯐꯥꯎ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯏꯃꯥꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯥꯏꯊꯣꯡ ꯅꯤꯡꯊꯤꯕꯤ ꯐꯣꯇꯣꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯧ ꯊꯝꯕꯥꯜꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯔꯣꯁꯟꯅ ꯌꯥꯝ ꯍꯧꯕꯤꯔꯛꯀꯅꯣ ꯑꯩꯈꯣꯏꯗꯤ ꯏꯇꯨ ꯁꯛꯊꯤꯕꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯔꯣꯁꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯂꯩꯍꯧꯏ ꯊꯝꯕꯥꯜꯅ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯏ ꯈꯜꯂꯨꯕ ꯑꯇꯣꯝꯕꯗꯤ ꯃꯣꯔꯥ ꯑꯣꯟꯈ꯭ꯔꯦ ꯃꯣꯔꯥ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯀꯕꯣꯛꯂꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯒꯤ ꯙꯨꯞ ꯀꯠꯄꯒ ꯂꯣꯏꯔꯤ ꯊꯣꯏꯕꯅ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯣꯐꯤꯁ ꯆꯠꯂꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯀꯕꯣꯛꯂꯩꯅ ꯍꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯊꯣꯏꯕꯅ ꯕꯨꯡꯉꯣꯒ ꯕꯖꯥꯔ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯨꯆꯣꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯎ ꯑꯣꯐꯤꯁ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯔꯦ ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯣꯏ ꯄꯥꯕꯨꯡ ꯗꯥꯇꯣꯟꯗ ꯍꯥꯏꯒꯦ ꯔꯣꯁꯟꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯊꯣꯏꯕꯅ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯑꯗꯨꯏ ꯃꯍꯨꯠ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯎ ꯍꯥꯏꯕꯅꯤꯗ ꯔꯣꯁꯟꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯁꯨꯇꯤꯁꯨ ꯑꯣꯏꯔꯦ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯁꯤ ꯄꯥꯕꯨꯡ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯍꯅꯨꯊꯪꯗ ꯀꯔꯤꯒꯤ ꯀꯣꯏꯕꯅꯣ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯅꯨꯏ ꯍꯥꯏꯅ ꯈꯟꯖꯤꯟꯒꯅꯨ ꯃꯔꯛ ꯃꯔꯛꯇ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯀꯣꯏꯕ ꯆꯠꯄꯁꯦ ꯋꯥꯈꯜ ꯅꯧꯊꯣꯛꯇꯣꯏꯅꯤ ꯅꯍꯥ ꯑꯣꯏꯊꯣꯛꯇꯣꯏꯅꯤ ꯊꯣꯏꯕꯅ ꯆꯍꯤꯅ ꯅꯝꯕꯣꯄꯣꯜ ꯑꯁꯤꯗ ꯀꯣꯏꯕ ꯆꯠꯂꯒ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯀꯦꯅꯦ ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ ꯄꯨꯟꯅ ꯆꯠꯁꯤ ꯗꯥꯇꯣꯟꯒ ꯉꯁꯤꯗꯤ ꯊꯣꯏꯕꯅ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯌꯥꯎꯔꯔꯣꯏꯒꯦ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ ꯀꯣꯟꯅ ꯆꯠꯂꯁꯤ ꯃꯥꯡꯒꯣꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯨꯂꯞ ꯌꯦꯡꯉꯤ